ngasi yaifuraba sajibugi humni panba ninthokabu namit chaliba sesat lising ani kungani thoi April na tarik mari yaifuraba kurung namit asigi hauzik ayuki pungcha mapan takibaga loinana 91.2 megahertz ta sandok sariba Diamond Radio gi mahusagum pungpam asida ahan batharong paring sandok pauchari ahan bamaktada ngasigi thauram asibo radio gi khothangda khosem live ta YouTube ta amadi vivid bhati gi khothangda tongan medium da tabi basingbo ngasigi ahan batharong paring asibo puduna lakchari bi adongi radio gi khonjaloi Monica Rambamna punama pusu taram noksubagalnana ikoknona khurumchari Mohak sagum ngasisu ahan batharom paring ngasida tonga ng pumfam da thamjariba makal matheli tharom sing puduna lakchari tharom sing asi sandoktuna tahan jading ni mangoinana tabe besingi mafamda ningsingjagi ningsingjaba siloibaga tabu fangbigani Yakairol tharom asingi manungchana leibang ningbai sei laisholi sei amadi not ki khudol thamjari sandokjariba tharom asige pungma pagni manini fu halo tabaningba live on program Nadokduna tahan chagani pung tara makai tarapu matamda nutigi fong liba pause singdagi lokdokduna pijaba maru oiba manipuri pau nadokduna tahan chagani sandokjari bitharam asige nimiti mumatung pung tara niti makai pungningi warol thamjari Sandokjariba tharom asige losilakpa pungpham habadi pung ani tarpu matamda taba phangbigani ningthokaba namit khudingi thamjariba adomna SMS ki kuthangda tabingduna khanbirakhiba isai amadi wahong pakhonggi tharom masin ngasi ahan tharom paring asida tongan pungphamda thamjariba makhal mathelgi tharom sing Hojik umutabirasi Yakairol thauram asigi manungchana leibangning bai sai laisholu sei amadi noti kodol tamchari mayam puna tamnase Khoi gi lamdam kang lei pa jing sang pareng na koi sin ba ai khoi gi lamdam kang lei pa jing sang pareng na koi sin ba kang lei mayon kang la le ni pa khang ba Pakhang banang phambal tom khiba ai khoi gi lamdam kang lei pa jing sang pareng na koi sin ba
ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯥꯏꯖꯅ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯣꯏꯕ ꯂꯝ ꯃꯩꯇꯩ ꯂꯩꯄꯥꯛ ꯀꯪꯂꯩꯂꯦꯟꯅꯤ ꯄꯥꯈꯪꯕꯅ ꯐꯝꯕꯥꯜ ꯇꯣꯡꯈꯤꯕ ꯄꯥꯈꯪꯕꯅ ꯐꯝꯕꯥꯜ ꯇꯣꯡꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯀꯪꯂꯩꯄꯥꯛ ꯆꯤꯡꯁꯥꯡ ꯄꯔꯦꯡꯅ ꯀꯣꯏꯁꯤꯟꯕ 마르징 이부도 사동사 사골 강제기 하우락fam니 마르징 이부도기 사동사 사골 강제기 하우락fam니 야랄 팟람 펠팟 공비레이나 야올로 살라이 nondol tamna pai halasi salai taret ki fira pakhang bana phambal tongkhiba ai khoi gi lamdam kangleipak jingsang pareng na koisinba Kanglay mayot kangla leni pakhang bana phambal tongkhiba pakhang bana phambal tongkhiba ai khoi gi lamdam kangleipak chingsang pareng na koisinba Madonna Lakotchari, Sembiba Mapubo, Muslim Chinausina, Sakja Sonjari Baisani, Mayam Punamu, Damnase. Saat pelairangi atau penabina nungsi balai namni ai khoi gi rasulna asat pelairangi atau penabina nungsi balai namni ai khoi gi rasulna asat pelairangi atau penabina nungsi balai namni ai khoi gi rasulna numit kisah tamni numit kisah tamni atai nabina manganggi masani ai khoi gi akana asat pelairangi atau penabina nungsi balai namni ai khoi gi rasulna Numithana leiting di asman bu Numithana leiting di asman bu insan gi leiting na
iman oiri numithana leiting di asman bu insan gi leiting na iman oiri kanna sinasi kanna sinasi mumin mo iman bu kalbagi leiting na khudagi jikarni asat palairangi atopa nabina nungsiba lainamni aikhoigi rasulna hay cô lây côn gi hay rang sinh pa tu re lôi bi chính sang hay cô lây côn gi hay rang sinh pa tu re lôi bi chính sang dunia akhirat ki dunia akhirat ki awanungai ba mahaki mangandai oi ki pumna asat palairangi atopa nabina nungsiba lainamni aikhoigi rasulna tai bangi mapung farabasakam tai bangi mapung farabasakam nungsiba mahaki masadayauri tai bangi mapung farabasakam nungsiba mahaki masadayauri hasargi मैदान दा hasargi मैदान दा aikhoigi maisa mahaktana ubini ummat ki maisa asat palairangi atopa nabina nungsiba lainamni aikhoigi rasulna numit ki satamni numit ki satamni atay nabina mangalgi masani aikhoigi akana asat palairangi atopa nabina nungsiba lainamni aikhoigi rasulna Matang lagot sari sembi bimakpubo Kestel sinausingna sakta sonjari ba isaini taminase Prabhu Jisu
matang na lakot-sari, sembiba mapubo. Maite chinaw sinna, saksa sanjariba, laisol-isay ni kudol tamsari taminasi.
Matang nalakasari North East asibu saisakli basing saibam lemhal amadi konthaujam rosni pungda ibotom bitakjam maya punamuk taminase.
tabire domna Yakairol thorom asigi maning channa not ki se not ise sibo prathana tawikhiba soibam lemhal debi duharda konthojam rosni pungdar lapulapam ibotombi tablada thonaujam sam chanching thorum sandoktuna tahanjariba se 91.2 megahertz ta sandoksariba diamond radio gi ahan thorum parini hojing haki matung tabu fangbigani 7630944377 haiba number asida call tawbidaktuna adonga apambise khanbigi khudong chabadu thamjari aten babe kratang lovminase Salungpham mayai lekai da leiba soibam radhe hairiba myoi asigi sahi tara marirom khwang khut khong amadi saganda mafam salai khangdana chikpa naba tawramba adu khangabok patri kha khundon da leiba oza maiba thoksom yaisha oza asina layeng bibadagi fare masigi damak oza bu